Zeliangrong Furuki Athoba freedom fighter Haipou Jadonang leikhidabagi Marifudra suba kumwon thouram ngasi kaisampa nitiapa chutheng manakta leiba Jadonang Memorial Complex ta pangthokhre. Thouram aduda nungba SG MLA aduga Hill Areas Committee gi chairman Oriba Dipu Gangmai amadi atai masak naiba mioi kayana sarugyaki. Thouramgi sarugama oina leikhidabagi murti da leisu katuna ikai khumnaba utki paumi singda wangang laduna Dipu Gangmai na hai complex asi mathang chahi nangnaba semjin sajinbagi thabak chatharagani mafam asida miyam punba yanaba semga sagalagani haiki koi jati nungti haida bida mi miyam laga koi gi freedom fighter koi Manipur da pok pami ama British amabu hidana thingna khiba adugi ningsingbo ina si pak se mi miyam ge oina khra chawna akoi meeting hall natra chokidar gumba khita lei halaga pak se 24/7 anglo ko yaningai akoi government da akoi request to si haina akoi hojik khanna khre adu akoi government da su appeal to